ꯄꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯕꯔꯥꯛꯊꯣꯝꯗ ꯇꯟ 20 ꯍꯦꯟꯅ ꯄꯣꯠ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯊꯤꯡꯕ ꯊꯝꯂꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯅ ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ खुमजरी Istv की Manipuri पाव मिंग ताबिल सुंबु तराम नक्सरी जिपाव सनों पिजरी बराकथोंगदा तन 20 हेन्ना पोट पुबा यारोय हाइबा अथिंगबा थमलबदी प्रजासिंग चाना थमब पोलम मरांग कायना फंगदबगी अवाबा मायोंगनापा याय हाइना ऑन मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर्स वर्कर्स यूनियन ना फोंदोखरे ngasi union gi office ta pangthokpa pangwising unabada union gi general secretary anil maitai na makhata na haikibda barak thongda gari gi arumba yauraga tan 20 khakta pot puba gari sing lainga dabani haina sarkar order ama thokliba si gari gi arumba yauraga tan 30 dagi 38 fawba puba yanaba athubu matamda sinbiyu miyamna chengchak marang kaina fangdabagi awaba mayoknabadi driver sing na sharing paidabagi khongjang fawba sangsilapa yai barak thong lanba yadabana lambida gari kya panduna leiri asigumba thokdok asi matungda thoktanaba thong asi saba matamda quality maintain tobiyu haiki leiriba phibam sida ekhoigi driver singda dagi transporter singda achauba dagi praja singda warakadaba myam si manipur government na athu matamni yengningi adu nataduna na sagi driver singda achauba harassment ama pirakadaba sugu myam si tawragadi ekhoigi driver ne su tumina leiroi ekhoi driver sing si starting pai dagi khongjang ama changsilakpa yai aduna manipur government na athu matamda na sagi lanba yadriba thong si karamai tawraga semaga nasagi lambi da gari mi hamje palan bagi mauta karamai tawraga nasagi thong si semgadage haibadu ekhoi mari lenaba department sing amadi manipur government na athu matamda sembiraga lanba yadriba thong si gari sing si lalhan binaba athu matamda honebi Hauzik Chathariba Assembly from the Ipai Pusingi Lifehome Sing Kanana Bawarip Logodabni Haina Southeast Asia Cultural Organization Sikona Dabi Tauri Kunai Sigi Satam Takliba Inat Amasung Liningi Masak na Tamnabi Damakta Sikogi Maikatiki Chief Minister and Biren Yauna Art and Culture Minister Commissioner Chief Secretary Amadi Archaeology Department ki Superintendent Lamdamasigi Ipai Pusingi Ariba Kumam Sing Maitai Inakim Mari Lainaba Mafam Sing Amadi Lamdamasigi Maruwa Mafam Tumang Laikon Singbu Historical Monument Eki Makada Tungkoi Nangak Senanaba Lotopiu Amadi Mari Lenaba Tabuk Packet Piu Haina Lifehangi Ming Mayam Yauba Memorandum Pishin Krabani Hari Memorandum Pishin Krabata Ani Makai Hanjilak Lava Faba Tabak Oina Kadai Faba Otopak Hau Krabage Paliba Lengang Asina Maitai Miam Gisu Kambiu Hari Atopa Purup Pena Naba Honabada Maitai Lekha Tananaba Amadi Mutad Naba Tabulom Dapung Changbigano Hana Lejuramba Lagi Mamingbu Kantop Ta Maming Otokuna Mari Lenadaba Inong Noba Lai Ama Mapam Adumakada Tamjinduna Namfuda Lai Hausin Batorok Libasisu Yeksin Bafai Hari Maitai Singi Senglaba Laifam Singda Atopa Liningi Laiksan Kaya Sajinduna Lam Kupchin Lakliba Sisu Ying Chambiu Hari Mapa Masa Tungdun Lakpa Bit Karama Maning Hanbada Ngarang Nambul Tureda Tasinbada Karadu da Tonglakpa Nongay Bundagi Chay Kara Hebada Ngariba Seram Sikhay Nganbabu Kan Kiba Kuampat Mayay Lekay Deki Nanaw Butumda All Lambuland Laiba Eastern Borders Arms Ki Mapu Akoy Bang Ibum Chana Nanawi Thongnan Jembu Ikai Kunab Utpo Oina Lupali Singtara Pikre Akoy Bang Ibum Chana Fongdo Kibda Nanawi Thongna Phaba Amadi Minusi Sauba Mina Migi Mating Pangningba Matawadu Da Apian Bapuk Tunam Haki Makai Degi Angamas Segi Mating Asipi Bani Haki Aina Masi Pangjening si Angang Sigi mentality ma Bazar da mi mayam lejibni adu mayam si toana mana mi kanda yadi haibo kanda sielaga mana tobe activities do urubudagi magi mentalities respect to boina aina mongodang si apikpa amount 10,000 katang pijabani matung su lebak sa leriba mi pung kutimungna mi bukan bai wakal laini haiba si ai thamjaraga Angang adu Isingda Tabada Kara Tuki Banung Dagi Lokutuna Kan Kiban Nanaw Butumna Fongdo Kibada Miyamana Awaba Tabu Matamda Miyamana Mating Pang Haibasi Yamna Tangai Fade Hai Fongdoki Mai ngarang je ai je sum kainogi thongyu lengai jida gari je maning handarga ta gi ba uya ada u jida khoina kemte khandaba mapa dudi tholokpa duda khoina hena manung du mi yaw da brang khan kainona mapa jina mi yawri na harakpa da angang ne ha aiju sielaga kaino angang do kan ningi angang do kaino manungi man diaper gi hek nakan gi sit ki duda angang je dum ising gi da ta khola lerame
माजे मसादो पूरा प्रोडक्ट आ रहे अदो कनो जो चा लोग सुले में गाड़ी जिंग दो कनो तो लो हांग तो कुछ गम द्रे इचेन जो कन में थोंग तो कुछ गम द्रे और कनो की ड्राइवर की कनो दुदी मिजन हाइडर में अदुदगी ड्राइवर की दुदगी ऐना कनो तो का लोग थोड़ा अंगांग फिबम दो तुम मसा इसिंग थकपगी तुम मसिमान खर मुसल लगा तुम ज्ञान तादबिदा तुम ले में अदुदा ऐना पूरा लाख मनगन पाक पाक था माजे इसिंग कनो तौरगा मसादो ज्ञान हाइफे लाए ककाई बोम चाना सुमाइना अयोंदा कनो हाइदी अइना तौबि थौना हापी बोइना सुमाइन अइ मतेंग पांगबिजे अइ याम नुंगाइ अदुगा अइना मयामदजु हाइजनिंगदि कइगुम्बा कइनो तौरगाजु अवाना तारागाजु मिपुम खुदिमंगना सुमाइना कांथोक्तबिदा मी अमना मी अमगी मतेंग पांगनाबजे सीजी हाइगा अइ साइलनुस Problem and prospect of teachers education program in Manipur with special reference to implementation of NTCE regulation English and Gatra Mari Haibasida National Seminar Ama RK Sanatombi Devi College of Education Infalna RK Sanatombi Devi Research Institute of Social Science Infal Kusamatuna College Nasiki Seminar Hall Pangtokre Hodobuki Thonda Manipur University School of Social Science ki Dean Professor N Lokendra Professor B.N. Pandey Amadi RK Sanatobi Devi Educational Institution की Managing Committee की Vice Chairperson T. Asa Devi Namaru Weba Musing Oina Sarup Yaki Professor N. Lokendra na NCERT की Makada Anogba Syllabus kaya implement tokpa asina Manipur की BA Amadi MA की Satra Singh da Chawna Kana Pigani Haiki And as a committee that all the teachers, all the stakeholders, all the students of the BA program certainly must have been finding it extremely difficult to adjust with this change. Manipur University, which is the affiliating university of all the teachers training institutions in the state. Sohom Bung Kunzau Dagi Saita Nipan Khatangai Ribi Panmai Kagui Sinlu Chatkibatang Tatrukta Mapang Khangda Mankibudagi Narang Il Turelgi Urupmaya da Sina Pankibaki Batang da Miyangi Mipam Somung the Pangtokre Missy Sigi Matang da JCM Semcre JCM di Inung Manuna Missy Sigi Matang da Karikara Mapong Changi Tadaki Habadu Kanakre JC Convener Panti Golmena Missy Inung Manungi Baki Chinnavalay Police Nakuna Tizin Biduna Missy Sigi Achung Balang Lalangjil Putupi Haki पैसा न मतिक न बसु याव दबना ते असी गुमा ला लाइते इना कोंदे मियाम से जाओ पार पे मियाम ना ला तरा लेरगा ला मंगा रे नुपी हा पे यारे हा बे नियम इसी सथरा पसी ओराए दुना होजिकती अखोय नुपी बखै लेब खलसी मियाम ना होबना संसिल लगा नुपी हाब से तोक ना बा अखोय होदलसी लोन मतिक जाबा दनी तो उदक ता असी तो थिन तबी गुनु चारसी थुना फ्रेम तबी दुना मतिक जाबा दनी बियो हाब से जेसी पे ले दिए Mitop na board lepa yadaba ainama sembiu haina changsil liba khongjongda Imphal College Student Union na mafung fana sokatli KSA na changsil lakba khongjong khudimakta Student Union asina saruk yakani hairi Manipur gi yelawmi sing kanaba KSA na changsil liba khongjong asi Jiribam Women Association kanglai pangna sokatli Jiribam da laiba Civil Society Organization sing club school college sing na mafung fana miyang puna sokanaba Association asina appeal tauri kasi pawag manatang na atin mabayang malawzari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Saiji TMT bar ase latest German technology season aduna state of art factory Guwahati na puthok chabani masigi bar ase ahanba sungdokpa product oibana colin sade taken day mapamil kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong.
First Imphal Trade Show 2017 from 20th July to 10th August at Hapta Kangjebung Palace compound. Painting, debate competition and science exhibition will be held during the trade show. Forms will be available at Mela stalls organized by Socialist Students Union of Manipur. For booking, please contact 897-4681027 70857-98386. Break batong tarano sari makatawa pa ubizari mafam chadra amona kai hundol lambani haiba mioi ani IMC enforcement team na fakale hari makoy ani adudi nangamapal da leiba dayani di amadi babu thong da leiba balani haina enforcement team na khangalakli Tata Motors ki dealer singi mifam ama ngarang namidang Sangai Continental Hotel da pangthok loina na GST ki matang da awareness pangthokre Nong M Automobiles na sinna pangthok ki bathom adu da company asigi mapandaki lakpa officials singa anobo product amadi anobo GST thibagi kanaba amasung thidragana dealer singi mathakta government na kari tawkatagi habigi matang da sugaina taki Sengmai Kendra ki MLA Dingona Thamaiban apunba nupi lukki wapam thawai usitan tasinadrabadi Manipur ki civil society organization sing amadi Thamaiban amadi akoibagi miyam kusam narga Dingogi mayokta makal makha kya khongjang changsilagani hairi Manipur ahadok oina DM College of Commerce ta Institute of Company Secretaries India ki center amang asi hangtokre Imphal Hotel ki Sangai Hotel da Institute of Company Secretaries of India Northeast Chapter Guwahati ka loina study center adu hangtokpagi thom adu da Additional Director University and Higher Education Government of Manipur DM College of Commerce ki Principal Dr. PS Ibomcha Northeastern Chapter of the Institute of Company Secretaries of India ki Vice Chairman CS Pravin Kumar Chahajar Institute of Company Secretaries Study Center Imphal ki Director Dr. M.D. Khairuddin Sahana Singbus na Sawyaki Thorongno Mari Lenana DM College of Commerce ki Principal amadi Institute of Company Secretaries of India Northeast Chapter ki Vice Chairman Anina Imphal da Study Center ama hangtoku ki yanache adu sign tonaki Thoromadu da Chief Guest oina saruk yakiba Additional Director R.K. Yaskuna Fongdok kibda ngasi hangdokliba Study Center asina Manipur ki horok liba mayroy singda chawna kanaba piragani mayroy singna 12 class pass hek tawbaga ming chanba yarba Study Center asida Manipur da leiba tongan ba school college ki principal singna mayroy singda company secretaries course singi matangda awareness pibiduna course asi tamon biu haina appeal tawki Students after 10 plus 2 can directly go to this course, and the course will have 3 components: foundation course, executive course and professional course. So there will be 3 years duration. So the advantage of opening the study center at the College of Commerce is the only center for the state of Manipur is that students can be trained in this center of the different courses by the experts from different fields. Imphal West Commando na Singjamai Makha so khadom lekaida thibu hubagi thabak chatabada PLA gi moyang tim santam nikauba chahi yankhai mangarom suromyo ama fare hari mahak contractor singdagi party ki fund gi damakta sel khabi gi thabakta chedamyo amani hari makha taba investigation gi damakta Singjamai police ta sinakre Sinwi singya waba uba sarkar ni haibadu thabak na upiro haina All Manipur Minor Irrigation Department Employees Association na khangalakli Hojik chathariba assembly mifam asida engineering department singda khara hena sothana lariba sinwi singi kudong chataba kaya asi kumna yinsilaga tung koigadaba asan miyeng loinana mapung phana warip lobiu haina association asina thadrok chiro asina hari hajik prab thana atem bu amagos lobzari Ladies Fitness World Keshambat Junction Tidim Main Road Ihan hanbo oina hangdok chaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adomna adomgi convenient oiba khudong chaba matam ama yenglaga sanaba lakpiu Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana pi ba mafamni education piba khatang natna hayengi yumbiro puthokpa institute ni
Masidi suara hajinge. Ture, loi ture. Kari naman tu dije. Masih kari yauza. Sidi yosi na nini? Masigi yosi di tata tisko nini. Adudi sanagi mohut yang na sinba yandre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Amukana taram luxury, nakatapa pagda Indian Corporation Transporter Distributor Petrol Pump Owner ngapi yun plus Indian Oil Officer singna Swasberg Team Sarukama Oina Numit tara mga nilam tu singto pagi thong pangthok pa thong gim Sarukama Oina ngasi BT Park singto kre thong madu da state level coordinator Manipuri ibu tona lunan bahai basi masa masa di hogotab ni fungdoki khoi lunan na lei bahai basi khoi gi hakchang mosung pungning wakhan nungai ba amosung khoi gi life che jamna nungai lei bagi khoi gi panam wi makha da khona sinje bani khoina maru ena khoina thamjening badi isai sana isai gi jumdagi hona khoi gi singdokpa sadokpa tobiraga khoi gi lekai gi amuk mayam gi toraga mathang mathang singdokpa khoi gi nalhan ba leiraga di khoi ana ek mayam dagi khoi si kopong bani Manipur baban ki thabak logoda yelong mina tabam yo amata logo yaro haina ipang na thadro ko chero lamana khangalakli cabinet decision logduna thabak tobagi matam helaba employees amata service extend togduna re-engage towe haina lengang na ware lokrobasu Kolkata Manipur baban da eo oiduna leiriba Vijay Krishna Chaudhary hariba miyo si ingnisingani gatara ki February gitang kunipan da thabaki matam loikrobasu nakata na thabak tohondur thamle hari Kolkata gi baban da JRC oramba M Kiran Chan amadi hauji Kolkata gi DRC oriba Memcha Devi Roina anina interview togdana Manipur gi miyo mari advertisement amata togdana khankhibadu lengang na thigapam toi Manipur baban ki ahangba phamsing yelongmi khakta khangadabani selection board ki members sing ningchina yengsintham thoi hairi amomda Guwahati amadi Delhi da Manipur baban ki tongan tongan ba post khar logodoriba asi yelongmi singda khudongchaba phanganaba honagadabni haina ipsa amadi CLK na thadro pochero lamana khangalakli ona taina bada mitop mian cha singda khudongchaba pibigi thong chatharak labadi tungda lakpa watop khudimak lengang nakok sabai basi choidrabani Ipsa amasung CLK na matam punumak yoina asigumba thogdawasi yengsinhigani hari Manipur da leriba added school chatukumari asi English amaga chamapan marfugi October gi tang amadagi grant piduna sanglaba matam asi mayoi singbu tapi tambibagi lamda achoba thongdang logduna lakdi haina All Manipur Government Added School Employees Coordinating Committee na khangalakli English amaga chamapan marfugi October gi tang amadagi hogduna matam gi sarkar na piba revised pay Added school ki employees singda piduna laklaga 6 pay asidi ngasi fawba sarkar added school ki employees singda piduna thamli hari July 19 fawbi manungda 6 pay ki torop pithok taba tarabadi khongjong chasin naba sem sari hari azilo silapad mawo paw ko na pizari Barak tongda tan kunmari dagi hena pot puba yaro haiba athingba thamlabadi Praja sing chana thanaba podam marang kaina phangdabi awaba mayung naba yai hana Motors Workers Union na phangdokre Hauzik fawbagi oinadi Istv na pizza Manipuri paw matang sinalo sinjari miyeng tabiru singbo amukana turumjari